Huji akhoi na uriba nupi asina maga masak sukang khangnadaba nupa kayada tawriba thawong asi yengbiu. Adubu thawong asibu tawriba misak asigi gender asi onthoknaragadi kari thokpa yabage. Chap manaba thawong asi nupana tawragadi kari oiba. Aduga karigumba nangna nupa asigi girlfriend oiramba taragadi karamna react tawbani. Aikoina yengadawribasi nupana tawragadi khudongthiba nangba yaba nupina chathariba thawong kharagi maramdani. One button. How about two buttons? Two buttons. Two more buttons? Yes. Otherwise we won't speak. Mayamsu imagine tawbiyu nupa amana nupi amada nangi furit adu haidu natragadi aikoi wa ngangnaroi hairadi kamdauba. Two more buttons? Yes. Otherwise we won't speak. Karigumba chahi nifum doi suraba nupa amana chahi 13 khatang ngairiba nupi macha amada chap manaba thawong asi tawragadi thawong adubu karamna nahakna describe tawbani. Hey, Max, you are one handsome guy. Whoa. Next asidi mi bu thagatpada yamna generous oiba nupi amani. Amasung mahakna yamna pukjel singna wafam asibu yajaki. I'm an old horny woman, all right? All right. Give me a break. Nupi asina hairiba wa asi nupa amana chap manana hairamba taragadi mayamna tungda kupa khuriba asumna khuramgadra. Nupi bu haras tawba nupa kaya ama mafam kaya amada leiri adubu unbiased oina hairabada nupana tawbadana sexual assault ni haiba aduga chap manaba thabak asi nupina tawragana aikoina joke oina lawribana karigino. Aikoina masibu ignore tawbada natana thawong asibu uraga aikoina noktuna laithoi. Adugumba mino kayana nupa kaya amada nupina mistreat tawrakpagi report tawdana thokhiba kaya ama leiri adong khangbirabra. Aina hairiba wa asi unpopular opinion amani haiba aisu khangi. Thabak kaya asi nupina nupara tawbada threat amadi oidri adubu aikhoigi sathiraba double standard ki chanabi asina ngasidi nupa kaya gi machin kaya menduna thamli. Numit khudingi nupina haras tawba nupa million gi mathakta lei masida mental harassment na anambani adubu masigi maramda aikhoina khangba kharadi watli maramdi masi fongdokpada nupasingna ikaibagini. Maram aduna unpopular opinion asi miyamda yohonbada aigi mateng pangbiyu. Important oiba topic singda araiba ronda video semjaba aigi mission ni. Maram aduna mission asibu mai pahanbige hairabadi channel asibu subscribe tobiramu aduga video asibu like share comment tobiramu. Objectification haibasina kari samas asida nupibu objectify tawba haibasi media amadi daily article da maru oiba topic oina unari adubu nupabu objectify tawbadi samas asida kari su haina launade. Come on out, Julio. Get it. Get it. Just stand up and shut up. Prithivigi maming chatnaba TV shows kaya dasu nupasingbu objectify tawba haibasi hanadagi su chanaragli aduga hujisu chanabi ama oiri. Aikoigi society asida leiriba double standard asi namaram oiduna nupa kayadi magi toxic oiba partner gi maramda phongna haidokpa ngamde. Masigi chanabe isi hongdokpa mathau tare aduga ahongba asi isa isadagi hausi.
ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯨꯄꯥꯅ ꯇꯧꯔꯒꯗꯤ ꯖꯦꯜꯗ ꯌꯧꯒꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ